ngasi nungdaram phone ki ba tongan tongan ba si phone singdigi maroi ba I pausing khongatcharaga mayam da share tawjage ahan ba maroi ba paw moina manipur top channel na lokhachara na mayam da share tawjage ebo bina en biren gi lenga saithakhrei laidi ba lenga asina sako thorang gi thabak amata paikhat pangamdrei ngasi chatakhiba 13 suba manipur legislative assembly gi 12 suba session gi aroiba numita opposition gi leader okram ebo bina haujik paliba en biren gi lenga asi maning mamang saptuna saitharakhre opposition gi leaders oiriba CLP leader o ibo bina hai state asigi health sector yamna sakhotlamlabani adubo haujik yamna fatre manipur gi sel thum yamna fatre tolopna nanduna sakhathorangi thabak amata fakhat pangamdre maruaina Jenims amadi DM University asi center na lawshin birabadi non recurring expenditure kaya gi asoba polum adu hojik lairiba sarkar amadi tungda lakadaba lainga khudimakta manipur gi oina kokani expenditure tawriba makai thabak tawribane adubu mafam sana sijin haningi natrabadi hojik pusilliba miyam asigi sendon sei taragi matungda manipur si pungmut mutkiba yabagi mongna lakani sakot thorangi warep lawbada opposition amatana yeloi hainasu mahana phungdokhi Saikot Kendra gi MLA TN Hawkipna mahaki oiba suggestion phongdokladuna hai international road national road amadi state road chingasi matik sana park sauna sembiyu natrabadi sei khudingi semnabigi phibamda leiduna sel hena satkani loktak amadi sangai kanabagi damak paikhat payabasing paikhat piyu loktak ta tariba torel sing phibam yamna sadrei catchment area fahanba mathautai Maramaduna stakeholders singa punna tanaduna thabak tawminabana hena fagani haina kalli sewage treatment plant fazana sembi mathautai bombing cultivation si atopalam ayambada tokhrei manipur dadi tokpa ngamdana leiri mamangda ganja tharambadagi haujikti poppy park sana amuk thanari masigi mahutta atopa pochai thananaba upai sinbiyu masida sunatana Imphal city haujiktagi semba mathautai Imphal City greenery oihanba haibasi afaba khongthang oigani Imphal City da leiriba traffic ki problems yamna hengalakli maramaduna outer ring road amadi inner ring road yamna darkar oi matam kharagi matungda city manungda thaknaba isingi problem lakpa yai maramaduna atopa upai haujiktagi khalawa mathautai lawtaktagi ising singkhatuna sengdoklaga miyamda piba natragana barak turel gi ising Imphal turel da thadaraba lambi thiyawa mathautai haina phungdokhi hainasu ngasi phongkhiba si phongsingna maruiba paw ama oina phongnari ten takna atopa maruiba pawng tanga mayam hapsaramgi mamangla su share tawjakhrabani mahairoi singi khongjang police ka muknaba amasum tear gas kapada mahairoi tengol ama soklei lainga amasum oja sing muknaraga mahairoi sing manghanbigano athubada yasinadragadi sidagi hena sathiba khongjang lakani ten takna ahenba maruiba pawng lokhachara mayam da share tawjarage aikhoi gi haibabu class tawbiyu hayengmaktagi class hawhanbiyu haibasini karigumba class hawraktragadi ngasi chathariba democratic oiba khongjang asidagi hena khongjang changsilakani mangna makhatana hai ngasi gi mahairoi singi democratic oiba khongjang asida police na yeiba masum tear gas kapada mahairoi tarai hena makok kaiba yaw mamit pang mangamdabadagi wan thaba yaw loinana nupi masa mahiroi kya su sopa yaure masida natana police na khongpak na kawbadagi uprak na upatuba amadi spray kapsin badagi mit pang mangamdabadagi ras polyclinic ta laikana khre asigumba thawong kanem tawi lairik tamjage haibada makhoina khongpak na kawraga tanbagi thawong matungda di tawbigano aikhoi gi demand di lairik tamba phanganbiu class hawanbiu haibasi khaktani exam su lagliba april gi ahanba sayolgi hauragani haikrabani adubo lairikti ama fawbu tambidri masigi thawdang kanana lobigadagi hainasu mangna hangki amaromda Manipur College ki mahairoi tengol amasu aikhoi lairik tamba phangalu haiduna khongjang changsilakhi mairoi singaduna singjamai traffic point paring sana lambi thatuna slogan kyasu laukhi makoina mairoi singi punsi kangadabani mairoi singi punsi mangbu yaroi haibna singba khoraw kyasu laukhi Panba yabadi college ujasingi tare suba UGC pe athubada pithokpiyu haina amaksta amadi phegokstana khongjang changsinduna lakpadagi mairoi sing class tawba phangdana lakhibani
ओजासिंगना 6 वाक चंगसिनखिबदगी माइरोइसिंग खोइरांग खुसाउनरक्तुना ngasi khongjang asi changsilakpani haiba paungsu phonakhi loisilakpoina tentakna mayamna maroiba paung katang share tawjaramge director bimona sijuda layengduna lairingaida MCI gi kangbuna Jenims ki radiology department da PG hangdokpa yabra haina yengsinkhre Imphal East ki Porompat lairiba Jawaharlal Nehru Institute of Medical Sciences Jenims ki Radiology Department da Postgraduate PG hangdokpa yabra haiba yengsinabagi damakta ngasi Medical Council of India MCI gi Radiology kangbu ama Jenims ta laktuna yengsinbagi thabak chathakre ngasi thonglakhiba MCI gi team adu Mysore Medical College and Research Institute Mysore gi Professor Dean and Director oina thaupuriba Dr. CP Nanjaras na lusinglakibani MCI gi kangbu aduna ngasi ayuk pung 8 dagi hauna Jenims ki Radiology Department da koina satuna postgraduate hangdokpa yabra loinana laifam thokpa masak mathum sing infrastructure sing suna leirabra haibadu yengsinbagi thabak chathakhi pauksi esina phangba paugi matung inadi ikui kuidana MCI team ama laktuna Jenims ta laktuna hana MBBS sit chama leiramdagi chama ka yankhai da henget kadawri ba sigi matangna mari leinaba infrastructure sing suna leirabra linkhatpa yagadoribra yaroidribra haibadu yengsilagadori saira asida Medical Council of India gi team asi Jenims ta yaroktringa gi mangoinana Jenims ki director Professor TS Bimodi mamit nare haiduna namit marini gi casual lip lauduna langol da leiriba sijo hospital admit tawduna laikre hairi pauksi isina phamu paugi matu inedi director Bimogi namit marini gi casual lip launabigi February tang kunda Manipur Sarkar gi principal secretary Health and Family Welfare oibata natana chairman EC Jenims onsu thaupuriba sida aiba sirol piduna ayaba pibina baijaki magna suti lauringi sera sida director gi charge adu Jenims ki din oina puriba Dr. Hais Lokendro da charge punabuju khonki panba yabadi Dr. CS Lokendro asi February tang kungani panda masagi sai 10 suduna thabut ki pothara kadabane madugi sumatakta niyam gi matungina Jenims ki din oina puriba Dr. Lokendro da financial power gi sakti sinade maduna magna director in charge oina pugodori basisu angakpa am oire hairi panba yabri Jenims ki director oina hauzik thaupuriba Professor TS Bimo Singa asi haukiba English singani ka kun gi December da masagi sai 10 suduna thabak gi pothaba gi matam sukhrabani adubo Medical Council of India gi MCI gi satna kanglon thugaiduna tha taruk makha tana contract director oina puhanduna lairibani aranba thawong sigi matang nasu MCI gi team ama laktuna thijilaba yabagi thajaba yamna nakna lairi hairi amaramda Jenims ki director Bimona masagi mamit narakpa matamda mahak masamakna director oina puriba Jenims ta masagi nariba mit adu layengbugi thabak tawduna lanai private hospital amada layengbugi thabak chathariba sisu angakpa oiri thawong asina takpari director Bimo masana director oina puriba Jenims hospital lairiba mit kamari lainana ana layengi thabak chathariba sing asi thajaba laitre haibadu taklibra hainasu hangnarakli haina pausna makhatana phongdorakli loisilakpoina myam ngasi Manipur gi oiba COVID-19 update myam da share tawjage myam taminasi ngasi gi oiba press release number 334 Government of Manipur COVID-19 kamal control room nagi thadorokpa update myam ngasi pung kungamari da miyo ahum COVID-19 na positive oire general population dagi miyo ani mana nupane amana nupine amasum makhoi singsi Imphal West dagi ama Thawbal dagi ama Kaksing dagi amani hainasu press release na makhatari amasum ngasi Manipur COVID-19 na miyo amata sikide apun masian kiba miyo masingdi sahumga humdrago humdoini suhaidi aduga ngasisu COVID-19 nagi pharaktuna negative oidan research tawgipsi miyo mangane makhoi mangamak loina home isolation dagin haidi aduga hauji khoi Manipur gi oiriba recovery rate si adugi matik singthaninga oina fagalaktuna 98.55% laire hainasu press release na makhatana phongdoroklen thank you